apikpa taibangi masak oiba phambak lilagi taibangda amatta ngairaba ishorgum ngalamba Padma Shree Ratan Thiyam taibang punsi loiraduna ingengi kunga mapani panba yumsa kaisa numit ingsok lisingani kunga manga July gi tarik kunga humdoi ki anganba ayukta Sri Hari ki khuyada changjakre Manipur ima gi tanglaba mapari asigi masing thingamdraba mana mathum singi marakta Legends of India Lifetime Achievement Award lising ani taragnipan amadi Padma Shree yauri loinana National School of Drama gi Director amadi Chairperson Sangit Natak Academy ki Vice Chairman oinasu thau pubirami Chauraba Jagat Simak Bhagavan gi Lilana oibani Lilamaya Sri Krishna ki matikna magi nungdangan biduna phambak lilada Lilamaya oibiramba Padma Shree Ratan Thiyam Soidana amuk ngala rikhini Bhagavan gi Lilada magi thaudang laura khigani Hare Krishna